Indo-Myanmar border seal tauba amadi free regime movement cancel taukiba yaningdi haiduna memorandum amangase All Naga Students Association Manipur Ansam Governor ki kuthangda Home Ministry yahona ba pisingkhrei Manipur Press Club ta pangthopa paugi mifam amada Ansam gi President M Luikang Laksan hai State na law and order gi fibam asi ngak pangamdrabadi center government na yengsinfam to irang asna kuki amadi maitai sina fauri badu ekhoi su khangi adum oinamak irang asna Naga furup singdasu chauna akaiba pire January tha asi kaktada mifa mipun amadi harassment kaya ama Naga singda pirakre masida lengaw na sungak thokpa ngamdre irang asta Naga sing busu singsinna ba honariba asi tawbigano aikhoi di tangdu laita ba pami haina phongtokhi 2024 manungsida thokiba incidents mayam sisu leibe Technopol subdivision sida physical harassment of 𝗠𝗢𝗗𝗘𝗥 and DS Muller asibusu Assam Rifle koina physical harassment sipi hibni anisu sida None subdivision in Tamenglong district sida su Gaizelong Rongmai aduga Jengamlong Monlenmai asi ani busu akoigi unknown midstream koisina kidnap tore hairaga physical harassment haibasisu tawkiba mayam sisu leirabni masi thokibasi handak January tha sida mayam si thokni ahum subasida akoigi thamrengam setung haiba nupa busu unknown miskin koina hare hairaga phubiraga tawbiraga sumaina harassment mayam si piki su leibni masi kumba thodok masi kumba phajataba masi mayam si thokadabni masi kumba akoi state manung sida security lapses library mayam si thokrebni maduna kari wairaga su State government na tawungamdragasu in order to bring peace in our state Manipur. Central government na kutakta intervene tawre hairaga peace haibsi normalcy haibsi Manipur da pura pikdarni. Amaramda Ansamgi Tribunal AC Thochon Hai free regime movement cancel tawbana Manipur da illegal immigrants sing changsilakliba asi thengnanaba solution oiroi. Illegal immigrants sing changlakpa thingnaba atai atopa pambai kya malai Manipur NRC gi base year 1951 oihanduna illegal immigrants sing check tawba yai Population Commission ama linkhatuna population check tawba madi ILP fajuna chana hanbana illegal immigrants sing changsalakpa thingbagi asengba solution adu oigane Border ga mari leinana policy kya ama semlabasu law enforcers singna pukchal sengna thabak tawdrabadi illegal immigrants sing adum changlakhane masi law and order fell oibanane Home Ministry na pukchol sengna thabak torom labadi ngase Manipur gi orakli papibam asi oiramloi border fencing tawgani hari basi illogical oi free regime movement yahan basi achumba khongthang ni haina khaluraba matungda FMR asi pakthokla kadra hairaga cancel tokhi basi yaningdi haina phongdoke How about 2018 sida Modi-led government sina reintroduced by and large welcoming step ama oi haina 16 kilometers travels tawningai gi permit piwa either side of the border si akoina yam welcoming step ni haina mayamna nungairaga leirame aduga India na project chokhalakbaga global stage da global leadership da advance tawrakpa gansida akoisi masigi coverage si henthorakdra pakthorakdra haina khallingai da itha thajaduna recently masi scrap tawrani in the pretext of checking illegal immigrants aduga insurgencies check tawningai haina thorakpasi akoi yamna ngai aduga si akoi condemn dawi akoi yaning de haibse akoi register tawre aduga yadabi si athukuda reinstate tawbiyo haibse akoi dabini